ꯊꯝꯖꯔꯤ ISTB ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥ ꯆꯥꯎꯈꯠꯅꯕ ꯁꯔꯀꯥꯔꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯥꯡꯉꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯌꯨꯍꯥꯔ ꯍꯥꯕꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥ ꯅꯪꯈ꯭ꯔꯦ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯣꯄꯟ ꯔꯦꯡꯀꯤꯡ ꯇꯦꯕꯜ ꯇꯦꯅꯤꯁ ꯆꯦꯝꯄꯤꯌꯟशिꯞ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ Manipur Singhi Mafum Kudimakta Chakotnaba Sarkar Sinamijing Sangli Haina Deputy Chief Minister Gaikhangam Fongokre. Inclusive economic development will user in ethnic harmonization and a lasting peace in Manipur Haiba Timda Pangthokpa Symposium Kamari Lenaba Thorum Amada Magna Wafamasi Fongokibane. Red Seal Division Nangarang Sanapatigi Multi-Purpose Hall the Pangthokiba Thorum Aduda Major General K.K. Sinha Amadi A.D. Sigi Taupuba Muikia Susargaki. Brigadier S.K. Sarmana Tharumanga Mari Lenana Fongokibeda Manipur da Ladiba Mipum Ayambana Wakal Kanbangamduna Apaba Karino Haiba Kangba Horagle Maramasina UZ Group Singa Santi Gilambida Kong Tangzilatuna Wari Sanari Organization Kiana Chaukatpa Amadi Hingsa Pamdabagi Mami Tarakbasi Apaba Kongtangamani Haike Manipur University के प्रोफेसर नबकुमार अमरी प्रोफेसर एम बोबोना हाइकिबदा ngasi chawkhat thorang asi political oiba wahai oire chin assembly tawri hai adubu makhoina lauriba si praja singna yengsin bachangi haike Gaikhangam na makata na fongdokibada Manipur sarkar na chingi district chawkhat na bagi damakta state plan dagi lupa kro lising ma chani yangkhini thoi earmark tawduna thamle NLCPR amati SPA Fundagi Singi District Sakanaba Famung Yankai Labor Hospital, Mini Secretariat, School, Hostel Amadi Officing, Hanganaba Wafam Sing Yauri, Sahi Kungi Matunda, ADC Hingat Handuna, Hiram Kiada Kanaba Piri. Sarkana Santigwari Sanaduna, Sansilagiba Kongtang Asina, Law and Order Fagat Handunamle, Railway Line, Imphal Airport, Myanmar Trade Kya, Kumang Soksun Bangamduna, Sel Tungi Pipanda, Fagalagani Haiki. Amaronda Major K.K. Sinhana Manipur ki praja sing yamna thauna leiba khangba kanba loinana cultural background amadi sana khonabada maming matha leiba lamdamamani Indian Army na Bharat leiba mipum khudimak nungsinabaga loinana manaba miteng yengli haike I believe Manipur is poised to leap ahead when a blockist policy becomes functional. This brings me to the theory of abundance. With greater economic prosperity and opportunities, conflicts between various ethnic groups will reset to the background. Rich societies are generally secular societies and have the sense to resolve matters without affecting the well-being. Manipur is not unique in having divergent ethnic groups. Ngasi yug Myanmar ge local time da pung 8 kamini funitoi taba matamda Richard scale 6.8 yona hakiba kanba yuar habana mioi 12 sikre kuntra gi matakta asoka panangkre hari tongan ba agency sing dagi phangba paw gi matugina Myanmar gi mafam sing da yum kai thong amadi Buddhist ki license kya amangata thokre Irabati Turel Matakta Saba Tongama Take Padigi Pia Siki Amaromda Manipur University Gi Seismological Observatory Digi Fangba Paugi Matungina Hakiba Juar Asigi Horok Famna Imfalagi Ka no Pogomda kilometer Sanima Frurum Chatlagalaiba Myanmar Gi Sagain Division Manung Sanba Mel Town Digi Kilometer Tararom no Choplumda Chatlagalaiba Mapamamadini Hari Yara Hakiba Asigi Matungda After Sok Manga Su Toki Hari, Manipur da Su, Kanna Hakiba, Yuar Asida, Amangata Topagi Paudi, Funkidi. Class 3 dagi 5 amadi 6 dagi 8 fabugi oiba art competition na mapang thokre. Better art, better living haiba team na pang thokiba competition na du Midatas, Kwai, Brahmapur Nagamapal amadi Cognitive Business, Gurgaon, Haryana, Anina Kusan na duna, Sangatpam dalaiba San Antonio High School da pang thokibani. ICICI Lombard Health Insurance Mari Handloom and Textile Imphal East na kusum duna nasi Tongzu Part 2 Dalaiba Paradise Academy da lem na laing mag game ma pang thukre thormaduda lamdam adongi pradana mari atai masak naiba mioi kyana sarga ki Langol View Charitable Clinic ki Dr. Singna Tongan ba anaba mioi changarong gi mathak da laing bagaloina lem na hidak lang thak singsu yentoki Scheme ji makada mingjallaba singda piba benefit singi manungda moiba akoi cashless health care madu mafam asida su akoi pangthok chabani akoi scheme ji makada mingjallaba beneficiary singda piba
ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯁꯤꯡꯗꯤ ꯃꯈꯜ ꯃꯔꯤ ꯊꯣꯛꯅ ꯊꯝꯕ ꯌꯥꯏ ꯑꯍꯥꯟꯕꯒꯤꯅ ꯃꯦꯗꯤꯀꯦꯜ ꯔꯤꯑꯦꯝꯕꯔꯁꯃꯦꯟ ꯀ꯭ꯂꯦꯝꯁ ꯑꯃꯅ ꯀꯦꯁꯂꯦꯁ OPD ꯑꯇꯣꯞꯄ ꯑꯃꯅ ꯀꯦꯁꯂꯦꯁ IPD ꯑꯃꯗꯤ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯀꯦꯁꯂꯦꯁ ꯍꯦꯜꯊ ꯀꯦꯝꯞ ꯑꯁꯤꯅꯤ Imphal West ki manung sangba Ward number 6 ki BPL card holder singda post office na piba saving passbook yan thokpagi thoram ama ngasi Uripok Serap Court maning da pangthokre Ward asigi members sing na singda pangthokpa thoram aduda RSBY gi beneficiary singi card singsu yan thokki हाइबा स्कीम असिगी मखादा पिरकदबा मरी लेनबा पोस्टल डिपार्टमेंट अजु वार्ड नंबर 6 की अदुंबा बीपीएल कार्ड होल्डर सिंगदा अफंग थोकपा हकसिंग अदु अखोय कार्ड असि जेंथोखर मथुंगदा पिबिनबा हाइनसु अखोय वार्ड नंबर 6 की मेंबर की माकई दगेसु अमो हनसु अखोय अपील तौजरी Kabi Hawaibam Nabadip Chandra Singhagi Sahi Chama Taramanga Suba Mapu Kumon Thoram Thasigi Tang Tarukta Deaf Literacy Center Imphal Pangthokre Narol Site Premi Samiti Imphal Sindar Pangthokiba Thoramatuda Zen Manipuri Dance Academy Imphal gi Director L Upendro Saramana Athoiba Mithunglen Amadi Samiti gi President Nabachandrana Thorumapu Oiki Thorumaduda Kabi gi Mapamda Hai Laikatuna Ikai Kumnaba Utpa Amadi ZP College gi Oza Khetri Rajeshur Samiti gi Secretary Yaima Hauba Amadi Samiti ki Vice President Bal Krishna Saramana Kabi ki Maramda Wangangbana Mapumoi Bathorum Oiki United Club and the Library Uripok Kwai Selumba Lerekna Sinduna Masigi Nauna Saba Office Building ama Amadi Community Hall amang Nasi Sangakre Masi DGP Y Joy Kumarna Katpane Sangabagi Thormadura Dr. IS Kaidiam Amadi Ukalgi President Dr. S Santikumar Susargaki DGP Y Joy Kumarna Fongo Kibada Asiguma Building Asi Sabada Miyamna Karigidamakta Saribano Haibasi Soidana Kanging Lomgani Lekai Kudinga Asiguma Community Hall Asi Yamna Darkar Oiba Atay Mafam Kiadasu Mamangda Sakre Fongoki Miyam Gidamakta Yaifanaba Mateng Pangba Oina Asiguma Kongtangasi Lokalakpane Hauziki Matamda Naha Singna Tofam Kangdaduna Nisa Saduna Ladiba Asi Lekai Club Amadi Library Matik Sana Ladibadi Karamakadi Fagalakani Haibagi Tajabatamki Unafam Litadna Nasai interaction Amagam wari sananaba adu mafam leitaba targadi ngasai hai badu soi oi adu community hall ai se ainus ki wakal da ngasidi yam da ka oi kari to hom khanga drama to de khoto duna agan sing naharon sing hoglai me mang ba khotgi film tledla drug sadana katukan to de khotna sigum se thok to banate masigum se thole hai targadi ekoi club se president ka padaka oi Lamdam asigi ning tamba amasung manaba khunai ama puraknabagi pandamda miyamgi mateng loinana sangsilakliba ningtam iho asida khwaibu lamjing lamtak piramba luching purel amasung ningtam iho asigi damakta laikhidraba athauba pumba ikai khumnaduna sahi khudigi November gi tang 12 asi athauba singi ningsing nimit thorum haiduna pangthoktuna lakli tha asigi tang 12 dasu ningtam iho asigi damakta thawai pontha pikraba athauba pumnamakki mafamda hairang leirang maira katuna ningsing thorum pangthokani Thoramasi Miyamna Sargabiu Nubidasida Makal Amatagi Harau Kumai Tobiganu Haina Pripak Progi Assistant Publicity and Propaganda Secretary Sunil M. Gicherolamana Kangalagli Toksom Binapanina Iba Manigi Mangal Hainaming Tuanba Nobelama Narul Saita Premigi President Professor P. Nabachandra Nangasi release Taukre Gari Makha Lakai de Leba IB Asigi Yum the Pangtoki Bathorumaduda Laikolgi President Dr. K.S. Sorozini Writer Forum Infalgi President Professor A.K. Sarma Patriotic Writers Forum gi President Sagol Sem Indrakumar Su Sargaki IB Kiana Sargaki Bathorumaduda Manipur University Professor N. Arunna Nobel Asigi Masitaki IB Masana Nobel Asigi Matangda Wapam Kya Sutamki Nepal Suba Lamyanba Yauloi and Kesna Zawaning Sin Kumon Torungasi, Konungla Paktaleba Lamyanba Sanglen the Pangtokre. En Kesna Zauba Memorial of Jabisan Committee Nasin the Pangtoki Batarumaduda, All Manipur Working Journalists Union Gi, President MOB Amadi Committee Vice Chairman S.S. Samuna Torumapusing Oiki. Thorumgi Sarugama Oina, Conflict Media and the Civil Society's Highwasda panel discussion Masu Pangtoki. Discussion Aduda resource person Oina, Senate journalist A.K. Sanato Namadi, Change in the Peace Building Action Ki, Director R.K. Bobby Chana Wanganki. Anak Pangtokiba Tara Nitoirak Suba All India Drama and the Dance Festival the Manama Tumkia, Laura Club, People's Foundation Cultural Team Gi Artists in Okpagithorma Mangasi, Brahmapur Nahabam Daleba, Downtown Kids Academy the Pangtokre.
Bisnupur district ki kumbida leba member trustees of the People's Foundation na sinduna pangthoki bathorama da playwright KV Sarama amadi atai masak naiba miyoi kya su sarga ki artist team asna Mohendro Pirem na direction piba thonga modum haiba drama asida ahum suba position laurakibani dance group tana first amadi solo dance tana ahanba ani suba amasung ahum suba gi mana laurakibani wangang kibasna thonga modum haiba drama si moirang kanglei rol ba yumpa moiba wari ni haina phondona ki Imphal is Punal Maring Kuldaleba Ibudo Punal Ningtau Telebagi Kubam Singasi Yangsin Kibagaloinana Tourismati Heritage Site Oiba Yagadra Haibadu Yangsilagani Hari Manipur State Archives ki Deputy Director K Susila na Lusingduna Chatkiba Kongsat Aduda Ibudo Thang Fengfam Iruzabam Amadi Ade Kubam Kyasu Satuna Yangsin Ki Hari